Manipur State Sumang Lila Council na shinduna pangthokpa kunmathoi Suba Sumang Lila Ningtham Kumhei lising ani kunmari Ngasidagi Houdokhre Palace Compound Laiba Iboyaima Sumang Lila Sanglenda pangthokpa Ningtham Kumhei Houdokpagi Thauram aduda Langthabal Assembly Constituency ki MLA Karam Sham Manipur State Planning Authority ki Deputy Chairman S Rajen amadi Manipur State Sumang Lila Council ki President Laisham Tombana maru oiba mitunglen sing oina saruk yakhi tha asigi kun humdoi fauba chathagada Festival asida Nupa Lila Taramathoi amadi Nupi Lila Tarahumdoi punna Lila Kunmari utkatauri ngasi ahoba numita Alternative Theatre Group na sanaba aikhoigi yum haina minthonba Lila ama utki Thauram aduba mari leinana Manipur State Planning Authority gi Deputy Chairman S Rajen na hai Manipur da thengnariba lan asina miyam asi matam sangna pukning wakhal leitana leirakpana Laitadana leirakpana Sumang Lila Ningtham Kumhei asina miyamda aphaba wakhalon kalhanduna pukning leitahanba ngamba oiresanu tongan pa sinfam pairiba miyoi kayana thabak wana sururabasu Sumang Lila yengbada pukning wakhal pothahanbada natana laushin kaya amasu piribani asumna miyoibada wakhal laushin piriba art form asi ekhoina ningthina ngak sendana thambagi tangai phadaba lei mamang thakta Sumang Lila asi nupa artist khaktana sanaram labasu hojikti nupi gi lila party kaya thorakpa asina lamdam asigi art and culture asi ningthina ngak senbada natana art form asigi oinasu anoba lamai ama hangdoklabani hainasu mahakna makhatana phongdokhe nupa khaktani natana nupi su koi tongan ba like the word so the word so culture the word so art the word so aigoi Manipur ki nupi singsu pamjil thana dora ka da ngasi aigoi prithvi da leiba dugumba jati budimaki dugumba nupi sing da ki aigoi ki dugumba aigoi talent du ka da aigoi Manipur masakta na bahona bada sport di mai ba ko mayam jawe adagi cinema gumba drama gumba so arts में हम थोड़े अतो Sumang Lila दा सनुपी के ऊपर अतो गumba art form में सेंबलगा सी तौरी बसे मसे कोई पुनः लोना कोई की इसलिए से सेजा artist कोई को मैम सी कोई ना कई गुंडबम कोई अगर हम कोई मकोई moral support तो हम कोई यार ऐसा नहीं Nakal amaromda thauram aduga mari leinana Langthabal AC ki MLA Karam Sham na hai mamang thakta pangthokhiba Sumang Lila Festival singda tin khiba miyam aduga yengnabada ngasi Houdokpa numitta tilliba migi masing asiga aduki mati khenariba asi hojik Manipur da oiriba phibam asina oiramba yai khunai asida ngasima kari chatnari haibasi Sumang Lila na mayek sena miyam da utlibani COVID-19 lai chatki matamda artist singna thengnakhiba awaba adu loijingaida hojik thokliba lan asina ahenba awaba amuk piraba asi laibak thibani adubu na haunana amuk ningtham kumhei asi sinduna maning tamna sanaba fangkhidraba lila kaya ngasi utlakpa asimak nungaiba fawi amaromda lamdam asigi apunbagi saktamda singnaduna lamdam asibu machet tana ba honarakliba asi kaidong nungda mang phaunararoidraba manglan amani hainasu mahakna makhatana phungdokhe lona tungna biya mamanga andra tawya ba tawdi boito adugo Manipur ki activity da singra basimati any kamro ko ta ki wono mitri bi da pokri oisu oi simai da ni so marwa mo Manipur ya puru sakta pai ka mo marki ko email sing le ko ni nahasi le ba ka to ko hami ka to na bari ke lai kara ka disturbance bi buli wani apa mata bi matu ina thola ki adugo Manipur ki puru sakta sagar ko pahami ba kahini ko ba ni ko ni mo ta ni ngam ni ko ba ni ngam ni wai madu ki pa ko ade pi ba akoi ga ni ani ko hai ko de e ba se sakti ko ka wa ni na khan ba ni akoi ade khara khe ko ni khatar ko le ni baroi na akoi ni masi ko sakti ko la wa ka ni ngam ko pa ni ni matlab su ta ni oi su ko